Hello everyone, welcome back to my YouTube channel. Ado khaktu kuire aina video thagalak tabse personal problem khara oinani. Ado ngarang se akhoi ta chugi angangi chahon bani. Aina video clip su khar namsere. Ado ai miyam do cherake. Ado di miyam ningminarsi. Elbi sonji ngose. Ngamadi faja thamaki telanga lanchak takisi ki hamdan tharavani. Ngamadi faja thamoy telanga lanchak takisi ki hamdan tharavani. Humduna puriva angawang malangse aigi sakloni nangbu nushivagi sahuni. Humduna puriva angawang malangse aigi sakloni nangbu nushivagi sahuni. Aigi pondani tauduna sanaliva Sinduna nambo purivani aise. Lay chil su naklunu nong dol su naklunu chirol ka tauduna aran balam vida nushira saduna puduna chakhini chek sinjo punsido mangjeni taklamo punsido mangjeni taklamo. Balangi pukli se thadat piram laga tattu na pai krab panthong phamsu khang laroi. Thari balangi pukli se thadat piram laga tattu na pai krab panthong phamsu khang laroi. Mayamna egi video sibu yengbirabnina asigi video sigo karamba part te jamna nuksijaba fawi habida comment box ta habiramo aduga egi channel sibu like subscribe share to biramo dodi mayam thangi blog ta adum thengnarsi.